Ingkumja lising aniga kunga humdoigi megi tang ohumdagi haurakiba kanglop anigi irang asigi marakta miyamgi mobta soktuna matam koina laikanadina lakiba Thanlon esigi MLA Vungzagin Valte Ngasi Gurugramgi Medanta di Medicity Hospital da Numidang Wairam Leikhidre hairi mahak ingkumja lising aniga kungani thoida pangthokiba Manipur Legislative Assembly gi mikhalda Thanlon Assembly Constitution gi BJP gi mirep oina mai paglakibani panba yabadi Churachandpur lerakiba MLA sigi hakchang gi fibam soksilakpadagi mahaki imung manungna Manipur laingakta layengbada mateng pangbinaba haijarakpagi makhatana layengnaba haukiba February gi tang 3 Delhi gi namakta Imphal thadukibani mahakta Imphal thadoklamdaida Imphal Airport Chief Minister Yumnam Khemsan gasu unarumkibani